Hello guys, aina ngasi mayam gidamta puduna lakleba se 13 suba tangkak Thoibisu Nupini hariba sigi tangkak tuni mayamna lepa leitana tabikhre ahanba tangkak taina 13 suba tangkak phawda ngasi puduna laksariba tangkak asina 13 suba tangkak tuni nungsiba haibasi thamoigini hakchang dona te nungsiba wari sina piningdeba nunggi idea si mayam taraga lawminasi matamsida ise chansingna leiriba phibamsingda base tawjaba wari ama khangni aduga mayamna tatana habiba aihaki wari asi numit khudingi thagat pirakte sangnaina thagat pirakte viewers sing watli subscribers singna yamna warawi mayam waraw biganu maramdi kaigino ha matamsingda aigisu personal oiba thabak khar lebina maram orakanda hapta amada ani thagat pangamna dum huna jabani thaju thagat chari marakta nong phado nong manini chondagi ba yaw matamsingda aigi nusijaraba aigi viewers singna mani subscribers singna sobidana bani singjagi mayam gi nungai na ba pujarak matam singada wari asi amuk ithokpa amadi wari si amuk pa ba amak khachang panina matam kitang khara khajik changbagi damakta mayamna adu khangna sobi ba waraw bi singa du waraw bi kanu asi puduna laksari ba si Thoibisu Nupini hari ba sigi traga mari suba tangkakni mayam nangona tatana hangra pa Thoibisu Nupini kara matam da loigedagi Thoibisu Nupini mathangi next episode ta compulsory loiragani mayam gi damta puduna laksaragani nungai ba kaya ga loinana mayam sunga sodana lepa laitana tabiri bichinau singi phumda jwaninga tana lo posere bendo ahan ba tabi bichinau singi phumda su agi wari sibu nungai birabdi like share subscribe sing basing su toksin biram aduga matung ta wari sing da su mayam ga pamba wari sing puduna laksage mayam soidana ai mayam gi ning matungna bhona jage aduga mayam na ifamda khara khajik matam cham thaglakte habagi sabi basing lebo sing adu khara khajik tak thabi ha chimantang e bina harmutadan lukchar ita aidi ikaiba pumba thadokduna mafamda nungsi haina haikre aigi awaba kharadi kui adubu magi pakhum phangdrabada awaba amadi oiki ngaibada taki taw passing exam hoba numita Thoibina chithi ama piraki chithi do ngasi su aigi bag asida yauri taw taw yengene chithi do kadano yenge kadano taw bag to puraktre walking tholakpanina do ai adum hairak lagi taw hui yai taw adum hairo taw na haira su chamani da pari nangna aibu nusi biramba nangna aibu khanjaramba aigi diam laibu phabani adu pari nangna aigi wari kharati taramnani haina khale nangna tariba wari singa do achumba ngактani asengbani masina maram moraga nang aigi wakhal kauthu nangi damak aina wahanwa pamde ai muna khale ai nungsi lambida khong thangjadaroi haina laure pari hare larik kana pase pari nangsu kana hona aisu honage nangbu ngana thengna hodaba nange nungsi pakum piba ngamdre nange nungsi pakum piba ngamdrabasu nangna aibu friend moina khallo pari matik chaba nange damak mapuna pinabi boiresan aisu exam ek tholapada paba yaba chithini paning bani himbagi mayaina exam amangda parure exam ga thadabi Thoibi gi wari sananing bana propok saki answer paper book check tawdana tholaki ai jangi pung ta dringai 30 minutes mung walingai da ai tholakle aina Thoibi tholakpa ngairami ai gi taw khui su tholai khuina aina ngana thokibagi sauri tholakpaga khui ibaini Thoibi bu ngaiminarami Thoibi tholakpaga aina Thoibi da wari madang sanase haidun haijirami Thoibi na magi wari de ngasagi du daije khrabani horen pambiyo haina haire aduda aina Thoibi da haki Thoibi ai pare aina phumna jeloi wari amatang haijage minute manga tang matam pibiyo ai matam hena su lokjaroi just 5 minutes Thoibi asidagi Thoibi na ai matam piraki aina haijage numituda Thoibi nang bohan ba uraba numituda aina nang thamoi sena nusijarure nang kanano amadi karino khangdringai Thoibi adubu wafam amana nangi punchi wari tarabasu nangbu nungsigano haibadi yadre masibu ayi kari iralno hayo Thoibi ayi kari iralno Thoibi ai ngasi su hairi mathangda su haikini ai nangbu thamoi sena nungsi Thoibi nangi hakchang mina chamrak sokrabasu aigi nungsibadi amatangni hongba leiroi nangi hakchang mina sokragasu kaidawrake nangi thamoi amadi yauridana nangi thamoi judang aigi ojege Thoibi nungsi bai bse hakchang do nate thamoi done Thoibi nangna ifamda mekup amatang aigi nungsi bikhya se bibibada
ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯤꯅ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯊꯣꯏꯕꯤ ꯑꯩ ꯀꯃꯥꯏꯅ ꯀꯔꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯗꯒꯦ ꯑꯩ ꯈꯪꯗꯦ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯔꯣꯜ ꯈꯔꯁꯤꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ ꯃꯤꯇꯥꯅꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩ ꯇꯧꯒꯦ ꯊꯣꯏꯕꯤ ꯑꯩ ꯀꯔꯤ ꯇꯧꯒꯦ ꯐꯔꯦ ꯄꯥꯔꯤ ꯑꯩꯁꯨ ꯅꯐꯝꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯊꯣꯏꯕꯤ ꯄꯥꯔꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯗ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯀꯣꯂꯦꯖ ꯑꯦꯛꯖꯥꯝꯗꯒꯤ ꯍꯧꯔꯒ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯅꯐꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯤꯟꯅꯒꯦ ꯑꯩꯁꯨ ꯍꯣꯠꯅꯒꯅꯤ ꯄꯥꯔꯤ ꯍꯥꯏꯌꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯗ ꯆꯠꯄ ꯉꯝꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯃꯤꯅꯣ ꯅꯪꯅ ꯅꯣꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯄꯥꯔꯤ ꯍꯥꯏꯌꯣ ꯈꯨꯝꯃꯣ ꯄꯥꯔꯤ ꯐꯔꯦ ꯊꯣꯏꯕꯤ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯩꯁꯨ ꯉꯝꯒꯅꯤ ꯊꯣꯏꯕꯤ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯄꯥꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨ ꯉꯝꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯌꯥꯒꯦ ꯄꯥꯔꯤ ꯐꯔꯦ ꯊꯣꯏꯕꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯍꯣꯠꯅꯔꯒꯦ ꯅꯪꯒꯤꯗꯃꯛ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯑꯩ ꯗꯤꯁꯇꯔꯕ ꯇꯧꯖꯔꯣꯏ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯗꯨ ꯈꯛꯇꯪ ꯑꯩ ꯉꯥꯟꯖꯒꯦ ꯑꯩ ꯅꯪꯒꯤ ꯃꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯌꯦꯠꯂꯣꯏꯌꯦ ꯊꯣꯏꯕꯤ ꯄꯥꯔꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯥꯛꯅ ꯄꯥꯏꯗꯦ ꯍꯣꯏ ꯁꯦ ꯅꯝꯕꯔꯁꯦ ꯏꯔꯝꯂꯒꯦ ꯄꯥꯔꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯄꯥꯔꯤ ꯅꯪꯁꯨ ꯈꯟꯅ ꯍꯣꯠꯅꯔꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯔꯦ ꯅꯪꯅ ꯍꯣꯠꯅꯕ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯩꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯃꯔꯛꯁꯤ ꯐꯥꯎꯗꯤ ꯅꯪ ꯅꯨꯡꯁꯤ ꯅꯤꯡꯉꯣꯜꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯉꯛꯀꯅꯨ ꯄꯥꯔꯤ ꯑꯩ ꯆꯠꯂꯒꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯅꯤꯡꯉꯣꯜꯒꯤ ꯋꯥꯔꯤꯗꯗꯤ ꯁꯥꯟꯅꯗꯦ ꯂꯥꯏꯔꯤꯛꯀꯤ ꯑꯃꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯍꯥꯏꯅꯕꯒꯤ ꯅꯠꯇꯅ ꯏꯇꯥꯎ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯈꯜꯂꯒ ꯍꯣꯠꯅꯕ ꯍꯧꯔꯛꯈꯤ ꯊꯣꯏꯕꯤꯒꯩꯒ ꯀꯣꯂꯦꯖꯀꯤ ꯅꯣꯠꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯊꯣꯛ ꯑꯣꯏꯁꯤꯟ ꯇꯧꯅꯔꯝꯃꯤ ꯄꯨꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪꯗꯤ ꯊꯣꯏꯕꯤꯒ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯈꯪꯂꯝꯗꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩ ꯀꯣꯂꯦꯖꯇ ꯃꯤ ꯈꯠꯅꯈꯤ ꯊꯣꯏꯕꯤꯗ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕ ꯑꯅꯤꯅ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯂꯝꯕꯤꯗ ꯂꯛꯅꯕꯒꯤ ꯊꯣꯏꯕꯤꯗꯣ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯒ ꯁꯪꯒꯠꯅꯕꯗꯒꯤ ꯈꯨꯠ ꯊꯥꯅꯕꯗ ꯇꯥꯈꯤ ꯑꯗꯨꯕꯨ ꯈꯨꯍꯤꯅ ꯈꯔꯗꯤ ꯇꯣꯠꯈꯤ ꯃꯣꯏ ꯑꯅꯤꯗꯣ ꯍꯥꯟꯅꯗꯒꯤ ꯀꯣꯂꯦꯖ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯕꯒ ꯊꯣꯏꯕꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯦꯟꯅ ꯆꯥꯡ ꯅꯥꯏꯗꯅꯕꯒꯤ ꯂꯝꯕꯤ ꯍꯥꯏꯕꯗꯨꯗ ꯑꯣꯏꯈꯤ ꯑꯩꯅ ꯀꯅꯥ ꯍꯥꯏꯖꯕꯗꯒꯤ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯊꯣꯏꯕꯤ ꯀꯣꯂꯦꯖꯄꯨꯗꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯆꯥꯡꯗꯤ ꯅꯥꯏꯔꯝꯗꯦ ꯅꯣꯠꯁꯤꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯥꯕ ꯌꯥꯕꯗꯣ ꯃꯥꯒꯤꯗꯤ ꯋꯥꯆꯞꯁꯨ ꯄꯥꯏꯗꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯈꯤ ꯑꯗꯨꯛ ꯁꯥꯡꯅ ꯆꯍꯤ 3 ꯂꯣꯏꯅꯔꯛꯄꯗꯨꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯔꯛꯇꯦ ꯑꯩꯁꯨ ꯈꯟꯈꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯩꯒꯤꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩ ꯐꯝꯗ ꯍꯪꯖꯈꯤ ꯑꯗꯨꯕꯨ ꯑꯩ ꯀꯟꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯁꯦ ꯑꯩ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯅ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯈꯤ ꯀꯣꯂꯦꯖ ꯄꯨꯝꯕꯒꯤ ꯑꯩꯅ ꯇꯣꯞ ꯇꯥꯗꯨꯅ ꯑꯩꯒꯤ ꯐꯤꯔꯦꯞ ꯂꯦꯞꯄꯁꯨ ꯉꯝꯖꯈꯤ ꯏꯇꯥꯎ ꯇꯁꯦꯡꯅ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯁꯦ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤꯗꯒꯤꯅꯤ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯅꯁꯨ ꯌꯥꯏ ꯃꯥꯅ ꯑꯩꯕꯨ ꯁꯦꯝꯃꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯏꯇꯥꯎ ꯃꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯒꯣꯜ ꯃꯦꯗꯜ ꯐꯪꯂꯝꯗꯕ ꯌꯥꯏ ꯏꯇꯥꯎ ꯇꯁꯦꯡꯅ ꯊꯣꯏꯕꯤꯁꯦ ꯊꯃꯣꯏꯅꯨꯡꯗ ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯝꯇꯁꯨ ꯂꯥꯜꯂꯛꯇꯦ ꯃꯥꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯐꯪꯅꯕ ꯃꯇꯝꯁꯤꯡꯗ ꯑꯩ ꯑꯔꯣꯏꯕ ꯂꯦꯕꯔ ꯊꯥꯗꯗꯨꯅ ꯍꯣꯠꯅꯈꯤ ꯄꯨꯟꯁꯤꯗ ꯍꯣꯠꯅꯗꯕ ꯊꯧꯗꯣꯛ ꯑꯩ ꯊꯣꯏꯕꯤꯒ ꯊꯦꯡꯅꯕꯗꯒꯤ ꯍꯣꯠꯅꯈꯤ ꯏꯇꯥꯎ ꯑꯗꯨꯅ ꯀ꯭ꯔꯦꯗꯤꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅꯅꯤ ꯍꯥꯏꯕ ꯌꯥꯏ ꯏꯇꯥꯎ ꯀꯣꯂꯦꯖ ꯀꯥꯔꯛꯄꯒꯤ ꯉꯥꯎꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯖꯔꯨꯕꯅꯤ ꯃꯥꯅ ꯑꯩꯒꯤꯕꯨ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯊꯕꯛ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯍꯣꯠꯅꯈꯤ ꯊꯣꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯏꯇꯥꯎ ꯒꯣꯜ ꯃꯦꯗꯜ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤꯁꯨ ꯂꯧꯕ ꯉꯝꯖꯔꯤꯕꯅꯤ ꯈꯪꯗꯦꯗ ꯏꯇꯥꯎ ꯇꯁꯦꯡꯅ ꯃꯥ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯏꯐꯝꯇ ꯂꯩꯇꯦ ꯃꯌꯥꯗ ꯃꯩ ꯍꯧꯔꯕ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯀꯌా ꯑꯃꯁꯨ ꯀꯣꯂꯦꯖꯇ ꯇꯝꯂꯤ ꯑꯩꯗꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯣꯠꯅꯈꯤꯕꯅꯤ ꯃꯔꯝꯗꯤ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯕꯒꯤꯗꯃꯛ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯈꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯗ꯭ꯔꯤ ꯃꯥꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃ ꯄꯥꯏꯔꯒ ꯒꯦꯠꯇ ꯉꯥꯏꯔꯝꯕꯒꯤ ꯁꯛꯇꯝꯗꯣ
ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯥꯔꯤ, ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯏꯐꯝꯗ ꯑꯅꯤꯁꯨꯅ ꯂꯩꯇꯦ꯫ ꯄꯥꯔꯤ, ꯅꯪꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯨꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯒꯤ ꯁꯪꯖꯐꯝ ꯂꯩꯔꯤꯕ꯭ꯔꯥ? ꯄꯥꯔꯤ, ꯑꯩ ꯈꯣꯡꯊꯥꯡ, ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯒ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯕꯨ ꯅꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯇꯁꯦꯡꯅ ꯄꯥꯔꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯋꯥ ꯃꯤꯁꯥ ꯂꯥꯡꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯉꯣꯟꯗ ꯋꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯩ꯫ ꯄꯥꯔꯤ, ꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ? ꯑꯩꯒꯤ ꯏꯐꯝꯁꯤꯗ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯃꯛꯅꯤ ꯉꯥꯏꯖꯔꯤꯕꯁꯦ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯄꯥꯝꯖꯕ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕꯒꯤꯗꯃꯛ ꯑꯩꯅ ꯍꯣꯠꯅꯖꯛꯂꯤꯕꯁꯦ ꯊꯣꯏꯕꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯉꯥꯛꯇꯅꯦ, ꯒꯤ ꯅꯨꯡꯁꯤꯕ ꯑꯅꯤ ꯁꯨꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯐꯥꯎꯖꯔꯛꯈꯤꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯈꯤꯕꯅꯦ ꯊꯣꯏꯕꯤ꯫ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯈꯨꯝꯕꯗꯣ ꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗ ꯑꯩ ꯂꯥꯛꯂꯤꯌꯦ ꯊꯣꯏꯕꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤ, ꯍꯥꯏꯌꯣ, ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯍꯥꯏꯌꯣ ꯊꯣꯏꯕꯤ, ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇꯐꯥꯎ ꯂꯩꯇꯕ꯭ꯔꯥ? ꯑꯩꯗꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯦ ꯊꯣꯏꯕꯤ꯫ ꯄꯥꯔꯤ, ꯃꯃꯜꯕꯨꯗꯤ ꯌꯥꯝꯗ꯭ꯔꯦ, ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯚꯔꯥꯗꯒꯤ ꯇꯨꯡꯁꯤꯜꯂꯒ ꯂꯩꯕꯅꯦ꯫ ꯄꯥꯔꯤ, ꯑꯩꯗꯤ ꯃꯇꯤꯛꯁꯨ ꯆꯥꯗꯦ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯌꯨꯝꯗꯁꯨ ꯂꯩꯇꯦ, ꯏꯅꯦꯇꯣꯜꯒꯤꯗ ꯂꯩ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕꯕꯨ ꯉꯁꯤꯗꯒꯤ ꯅꯐꯝꯗ ꯗꯥ ꯍꯥꯏꯅ ꯀꯧꯖꯔꯒꯦ꯫ ꯑꯩꯅ ꯀꯣꯂꯦꯖ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯈꯤꯗꯕꯗꯣ ꯗꯥ, ꯑꯩ ꯀꯣꯂꯦꯖ ꯀꯥꯅꯕꯒꯤ ꯚꯔꯥ ꯂꯩꯇꯕꯒꯤꯅꯤ꯫ ꯏꯅꯦꯇꯣꯟꯗꯒꯤ ꯁꯨꯝ ꯂꯧꯔꯒ ꯂꯥꯛꯄꯗꯣ ꯑꯩꯁꯨ ꯏꯀꯥꯏꯕꯒꯤ ꯂꯥꯛꯈꯤꯗꯕꯅꯤ, ꯑꯗꯨꯗ ꯁꯨꯝ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜꯗꯨꯅ ꯂꯩꯔꯛꯄꯅꯤ ꯗꯥ꯫ ꯅꯪ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯒꯅꯨꯀꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯔꯦꯠ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯔꯤꯕ ꯒꯣꯜꯗꯟ ꯋꯥꯆ ꯑꯁꯤꯒ ꯃꯥꯅ ꯄꯤꯔꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠꯇꯨꯅ ꯑꯣꯏꯈꯤ꯫ ꯏꯇꯥꯎ, ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯌꯥꯔꯛꯄꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠꯇꯨꯗ ꯐꯪꯖꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯈꯪꯉꯤ ꯊꯣꯏꯕꯤꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯊꯣꯏꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯅꯨꯄꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗꯨꯅ ꯃꯍꯥꯛ ꯍꯣꯠꯅꯕ ꯉꯝꯈꯤꯗꯕꯅꯤ, ꯍꯣꯠꯅꯕꯗ ꯈꯔ ꯋꯥꯠꯈꯤꯕꯒꯤꯅꯤ꯫ ꯊꯣꯏꯕꯤ ꯍꯣꯏ ꯏꯃꯨꯡꯅꯁꯨ ꯅꯣꯡꯃꯇ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯛꯇꯦ, ꯏꯚꯟ ꯃꯥꯒꯤ ꯍꯦꯛ ꯃꯆꯦꯅꯐꯥꯎ ꯊꯣꯏꯕꯤꯅꯁꯨ ꯃꯈꯣꯏꯗꯒꯤ ꯅꯣꯡꯃꯇ ꯃꯇꯦꯡ ꯂꯧꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯅꯦꯇꯣꯜꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡ ꯁꯨꯔꯒ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯅꯁꯨ ꯊꯣꯏꯕꯤꯁꯦ ꯄꯥꯝꯗꯕꯒꯤ ꯃꯇꯧ ꯑꯁꯨꯝ ꯎꯔꯛꯄꯗꯒꯤ ꯏꯇꯥꯎ, ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯄꯨꯔꯛꯄꯅꯦ꯫ ꯚꯥꯏꯔꯦꯜ ꯆꯠꯄ ꯅꯨꯄꯤꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯦ ꯏꯇꯥꯎ? ꯊꯣꯏꯕꯤꯅ ꯚꯥꯏꯔꯦꯜ 100ꯔꯛ ꯆꯠꯂꯕꯁꯨ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯒꯦ ꯈꯜꯂꯒ ꯇꯁꯦꯡꯅ ꯑꯩ ꯊꯣꯏꯕꯤꯕꯨ ꯌꯨꯝꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯑꯦꯛꯁꯤꯗꯦꯟꯅꯤ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ, ꯑꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦ ꯏꯇꯥꯎ, ꯃꯥꯒꯤꯗꯃꯛ ꯑꯩ ꯍꯣꯠꯅꯈꯤꯒꯅꯤ ꯏꯇꯥꯎ꯫ ꯅꯣꯏ ꯋꯥꯔꯤꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯈꯨꯏꯗꯨꯝ ꯆꯠꯂꯁꯦ, ꯊꯦꯡꯉꯦ, ꯑꯩꯕꯨ ꯐꯤꯂꯝ ꯑꯃ ꯌꯦꯡꯕꯕꯨ ꯂꯣꯏꯔꯦ ꯏꯇꯥꯎ꯫ ꯐꯔꯦ ꯄꯥꯔꯤ, ꯑꯔꯨꯟ ꯀꯨꯃꯥꯔ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯦ, ꯑꯃꯨꯛ ꯄꯨꯟꯁꯤ ꯏꯇꯥꯎ꯫ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗ ꯊꯧꯅꯥ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯅꯨꯄꯤꯁꯦ ꯃꯌꯥꯝ ꯀꯣꯏꯔꯔꯣꯏ, ꯑꯃꯈꯛꯇꯪꯗ ꯂꯨꯞꯄꯒ ꯑꯗꯨꯃꯛ ꯑꯩꯁꯨ ꯂꯦꯞꯄꯅꯤ ꯃꯥꯒꯤꯗꯃꯛꯇ꯫ ꯏꯇꯥꯎ ꯐꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯃꯥꯒ ꯊꯣꯏꯕꯤꯒ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯗꯣ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯁꯟꯇꯣꯁꯀꯤ ꯌꯨꯝꯗ ꯄꯥꯔꯤ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯌꯥꯒꯤ ꯃꯤꯋꯥ ꯃꯩꯁꯥ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯄ ꯍꯧꯈꯤ꯫ ꯄꯥꯔꯤ ꯃꯄꯥꯜ ꯊꯣꯛꯄ ꯈꯨꯗꯤꯡ ꯂꯩꯀꯥꯏꯅ ꯆꯖꯤꯛ ꯆꯥꯕ ꯍꯥꯏꯅ ꯂꯛꯅꯕꯤꯔꯝꯃꯤ, ꯏꯚꯟ ꯀꯔꯦꯝꯅꯕꯤꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ ꯄꯥꯔꯤꯒꯤ ꯃꯐꯝꯗ꯫ ꯃꯤꯒꯤ ꯃꯆꯤꯟꯅꯤ, ꯀꯅꯥꯅꯕꯨ ꯃꯦꯟꯕ ꯉꯝꯒꯅꯤ? ꯉꯥꯡꯅꯤꯡꯕ ꯋꯥꯗꯅꯤ ꯉꯥꯡꯂꯛꯀꯗꯧꯔꯤꯕ꯫ ꯕꯣꯌꯥꯏ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯆꯝꯖꯔꯕ ꯃꯔꯨꯞ ꯁꯟꯇꯣꯁꯇꯁꯨ ꯃꯤꯒꯤ ꯃꯤꯅꯣꯛ ꯀꯌꯥ ꯇꯥꯕ ꯐꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯇꯒꯤ ꯅꯥꯊꯩꯅꯕ ꯁꯟꯇꯣꯁꯀꯤ ꯐꯥꯔꯝꯗ ꯂꯩꯕꯗ ꯇꯥꯈꯤ, ꯃꯔꯝꯗꯤ ꯄꯥꯔꯤꯒꯤ ꯆꯠꯐꯝ ꯖꯒꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥꯅ ꯌꯣꯝꯂꯒ ꯈꯣꯡꯆꯠ ꯑꯣꯏꯔꯛꯄ ꯑꯃꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯤꯌꯥꯝꯅ ꯅꯣꯛꯅꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯦ ꯇꯠꯇꯅ ꯍꯪꯂꯒꯗꯕ ꯋꯥꯍꯪꯅꯤ꯫ ꯀꯔꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ
गी मचाद ओइरगना करमना नामतदा हाइबा ngамदबा नत्रा मियोइबगी हौना सारा मीगी असोइबा अमदा अनसिन अनसिनदुना जोंचलिबा असोनबा मीबु तुहतबा हाइबसे पारी अमदी थोइबी संतोष की फार्म दा कनासु लेत्रबा मफम मदुदा लेइबदा ता बोयाइनदी पारी की पुनिंग थोगनबा वारी कया हाय पारी की अवाटपा लेलमदे सेंग चाना सिंगबसी अदुबु मी मरक अदुदा मी मयांगी मिनोक मैसा अदुदि कीबना पारी अमदी थोइबी संतोष की फार्म अदुदा लेइबदा ताकी आइगी थोइबिसु नुपिनी हारिबा वारी असिगी अरोइबा बोलुम मथंगी एपिसोड्सदा सोइदना ताव फंगबिरगनी mayamna wari sibu nungsibiravadi like share subscribe toksinbiramu mayamgidamagta nungaiba wari kaya putuna laksage thoibi amadi pari gi struggle mukhoi gi awaba loidri mathangi episode ta mayamgidamagta putuna laksage